ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯈꯟꯅꯅ ꯎꯅꯖꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯔꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯤꯈꯜꯗꯁꯨ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯁ꯭ꯄꯣꯔꯠ ꯁꯦꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯑꯣꯖꯥ ꯋꯥꯍꯦꯡꯕꯝ ꯔꯣꯖꯤꯠ ꯁꯤꯡ ꯃꯤꯌꯥꯝꯅ ꯕꯨꯂꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯑꯣꯖꯥꯕꯨ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯣꯖꯥꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯤꯈꯜ ꯑꯗꯨꯗ ꯑꯣꯖꯥꯁꯤ ꯃꯥꯏꯊꯤꯍꯧꯏ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ 2027ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯗꯁꯨ ꯃꯤꯔꯦꯞ ꯑꯣꯏꯅ ꯑꯃꯨꯛ ꯊꯣꯛꯀꯗꯧꯔꯤ꯫ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯗ ꯈꯪꯖꯅꯤꯡꯕꯁꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗ ꯃꯥꯏꯊꯤꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯥꯟꯗꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ꯫ 2022ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯑꯩ ꯖꯅꯇꯥ ꯗꯜ ꯌꯨꯗ ꯃꯇꯝꯗꯨꯗ ꯑꯩ VP ꯑꯣꯏꯅ ꯂꯩꯖꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯏꯂꯦꯛꯁꯟꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯗ ꯑꯩꯅ ꯏꯂꯦꯛꯁꯟ ꯌꯥꯎꯖꯔꯛꯄꯗ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯩꯕ ꯃꯗꯩꯗꯨꯗ ꯑꯩꯅ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕ ꯉꯝꯒꯅꯤ, ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ, ꯁꯔꯀꯥꯔꯒꯤ ꯄꯤꯔꯛꯏꯕ ꯆꯥꯛꯊꯨꯡ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯤ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯑꯩ ꯏꯂꯦꯛꯁꯟꯁꯤ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩ ꯏꯂꯦꯛꯁꯟ ꯃꯥꯏꯊꯤꯍꯧꯏ, ꯀꯩꯁꯨ ꯀꯥꯏꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯃꯔꯝꯗꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯦꯟꯗꯦꯠꯅ ꯀꯥꯍꯟꯕꯅꯤ꯫ ꯄ꯭ꯔꯖꯥꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯋꯥꯠꯄꯒꯤ ꯌꯧꯗꯕꯒꯤ ꯑꯣꯔ ꯑꯩꯒꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩ ꯃꯗꯨ ꯀꯥꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ 2022ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯀꯥꯍꯧꯗ꯭ꯔꯁꯨ 2027ꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯂꯩꯈꯤꯗꯦ꯫ ꯑꯩ ꯏꯂꯦꯛꯁꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯗ ꯂꯦꯞꯄꯤꯕ ꯏꯂꯦꯛꯁꯟꯗꯨꯅ ꯑꯩ ꯃꯊꯪ ꯂꯦꯞꯀꯅꯤ, ꯃꯈꯥ ꯇꯥꯅ ꯑꯣꯔ ꯂꯦꯞꯄꯣꯏ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ꯫ ꯑꯗꯨꯕꯨ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯏꯂꯦꯛꯁꯟ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯗꯦ꯫ 2022ꯗ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡꯗ 23 ꯆꯪꯉꯛꯄꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯍꯥꯏꯕꯗꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯁꯦꯡꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯅꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯎꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯛꯇꯪꯒꯤ ꯎꯠꯅꯕ ꯂꯥꯛꯅꯕ, ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯂꯥꯛꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯁꯤꯗ ꯁꯨꯝ ꯌꯦꯡꯕꯗ ꯊꯃꯣꯏꯁꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯊꯃꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯂꯥꯁꯇ ꯑꯩꯅ ꯈꯜꯂꯨꯕꯗ 2023ꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯁꯦꯡꯅ ꯑꯩꯁꯤ ꯏꯂꯦꯛꯁꯟ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩ ꯀꯦꯟꯗ꯭ꯔꯒꯤ ꯑꯋꯥꯠ ꯑꯄꯥ, ꯀꯦꯟꯗ꯭ꯔꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤ, ꯀꯦꯟꯗ꯭ꯔꯒꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤ, ꯀꯦꯟꯗ꯭ꯔꯒꯤ ꯆꯥꯛꯊꯨꯡ ꯐꯪꯗꯕꯒꯤ ꯑꯩ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯃꯗꯨꯗꯤ ꯑꯃꯔꯣꯝꯗ ꯅꯥꯊꯩꯔꯒ ꯍꯥꯏꯇꯥꯔꯦ, ꯃꯗꯨꯗꯤ ꯌꯥꯝ ꯄꯤꯛꯄ ꯏꯁꯨ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ꯫ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯉꯁꯤ ꯀꯅꯥꯅ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯤ ꯐꯝꯕ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦꯕ꯫ ꯀꯔꯤꯒꯤ ꯍꯟꯗꯛꯇꯤ ꯑꯩꯅ ꯂꯦꯞꯇꯣꯔꯤꯕ ꯚꯣꯠꯁꯤ ꯂꯦꯞꯇꯕ ꯌꯥꯗꯦ, ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒꯤ ꯀꯟꯅꯕ ꯑꯩ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯩ ꯂꯥꯛꯈ꯭ꯔꯦꯕ꯫ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯀꯥꯕꯤꯔꯝꯕꯅꯁꯨ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯇꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯕꯤꯔꯤꯁꯤꯅꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯇꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄ ꯎꯗꯦ꯫ ꯖꯁ MLAꯅꯤ ꯍꯥꯏꯕꯒꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕ ꯑꯗꯒꯤ ꯁꯣꯔꯣꯛ ꯁꯦꯝꯕ, ꯂꯝꯕꯤ ꯁꯦꯝꯕꯅ ꯁꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯕꯠ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯆꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯇꯪ ꯆꯥꯛꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯁꯤ ꯂꯥꯛꯀꯗꯕ 2027ꯁꯤꯗ ꯃꯁꯤꯒꯤ ꯆꯥꯛꯏꯕ ꯃꯩꯁꯦ ꯃꯨꯊꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯩꯅ ꯉꯁꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯑꯩ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯤꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ꯫ ꯑꯣꯖꯥ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯊꯣꯛꯄꯁꯤ ꯑꯣꯖꯥ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯐꯣꯜꯁ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯒꯅꯤ, ꯄ꯭ꯔꯖꯥꯒꯤ ꯑꯗꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯨꯝꯕ
ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯦꯡ ꯑꯗꯨ ꯑꯗꯥ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯤꯕꯨ ꯄꯪꯊꯍꯜꯂꯒ ꯚꯣꯠ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯖꯤꯟꯅꯩ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯁꯨ ꯍꯧꯖꯤꯛꯁꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯛꯄꯅꯤꯅ ꯍꯌꯦꯡ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯆꯨꯝꯗꯅ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯛꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯕꯨꯗꯤ ꯃꯌꯥꯝꯅꯁꯨ ꯂꯩꯔꯝꯒꯅꯤꯁꯨ ꯈꯜꯂꯤ ꯁꯣꯏꯗꯅ ꯊꯕꯛꯇꯣ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯣꯖꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯁꯤꯡꯁꯤꯅ ꯚꯣꯠ ꯀꯥꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕꯩꯁꯦ ꯄꯩꯁꯥ ꯃꯁꯜ ꯄꯥꯋꯔ ꯃꯅꯤ ꯄꯥꯋꯔ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯜꯁ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯒꯤ ꯃꯁꯜ ꯄꯥꯋꯔꯗꯒꯤ ꯍꯦꯟꯅ ꯖꯥꯊꯤꯕꯁꯦ ꯐꯣꯜꯁ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯑꯣꯏꯗ ꯄꯥꯔꯣꯏꯗꯕ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕ ꯑꯩꯅ ꯚꯣꯠ ꯀꯥꯔꯒ ꯑꯗꯨ ꯇꯧꯒꯅꯤ ꯑꯩꯅ ꯚꯣꯠ ꯀꯥꯔꯒ ꯑꯗꯨ ꯁꯦꯝꯒꯅꯤ ꯑꯩꯅ ꯚꯣꯠ ꯀꯥꯔꯒ ꯅꯣꯏꯒꯤ ꯑꯗꯨ ꯊꯕꯛ ꯍꯥꯞꯀꯅꯤ ꯑꯗꯥ ꯇꯧꯒꯅꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯅꯣꯠ ꯑꯣꯟꯂꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯃꯛ ꯂꯣꯏꯅꯃꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯦ ꯊꯥꯖꯕ ꯊꯝꯃꯛꯇ꯭ꯔꯦꯕ ꯉꯥꯏꯍꯥꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯄꯤꯗ꯭ꯔꯒꯁꯨ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯔꯥꯖꯅꯤꯇꯤ ꯅꯩꯅꯕꯤꯔꯝꯒꯅꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯃꯛꯁꯨ ꯚꯤꯖꯟ ꯀꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯝꯃꯒ ꯇꯣꯇꯦꯂꯤ ꯐꯦꯜꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯆꯪꯕꯗ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯁꯤ ꯚꯣꯠ ꯈꯛꯇꯪ ꯚꯣꯠ ꯈꯣꯝꯖꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯇꯧꯁꯤꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯖꯟꯅꯕ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯐꯥꯎꯕ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯁꯨ I never make a single promise for this coming election also I single promise tꯧꯔꯣꯏꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯄ꯭ꯔꯖꯥꯒꯤꯅꯦꯅ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯆꯥꯛꯊꯨꯝ ꯈꯨꯗꯤꯡꯃꯛꯁꯦ प्रजाद यौहनगनी है प्रोमिसने आइदर मधु चेंगी होइगेरा हवाईगी होइगेरा एग्रीकल्चर होइगेरा हॉर्टिकल्चर होइगेरा फिशरी होइगेरा डिपार्टमेंट खुदिमक्तगी प्रजागिने हाइदर मतम मतमगी सरकार न चक्थुम अमम लोइ पिरियम हाइरिबा चक्थुम मयामसे यौहनबसे अगी दायित्वनेबा नंबर 1 नंबर 2 द होजिक होजिक लैरिबा इमा इबेन सिंगसिगी मतम मतमगी करी करी स्कीम लाई हारिबा नहा सिंगसिगी मतम मतमगी करी करी सरकार ने स्कीम पिरी पिक होइबे याई चाव होइबे याई लाइरबगी युम साबगी करी स्कीम पिरी ओल्ड एज पेंशन मयाम से सेंग हाय मतम फॉर्म थाजलु हाइबे मोता आइगी ऑफिस अमा नायरगा फजना करम करम ओल्ड एज पेंशन फॉर्म तागत यारी हाइबगी न चिंगबा हेल्थ सेक्टर दा इने करी करी तौबे याई समना हाय मतम दा आइगी लैरिबा प्रजा सिंगसिना प्राइवेट हॉस्पिटल मैम पैसा ओपार ओपार तिंगसदी मैम से आई केंद्र हेल्थ सेंटर मैम से सेमगत सागत मखोबू फजन मेडिकल फैसिलिटी से पंगलगा मखोबू फजन ड्यूटी असाइन तौलगा प्रजा मैम की खुदोंचाब करी पीबी याई हाइबने सिंगबा समना हाय मतम दा प्राइवेट स्कूल दा लाइक तंबदा सेन ओपारम संग लिसिंगसी लैरिबा केंद्र की लैरिबा अखोगी प्राइमरी स्कूल हाई स्कूल मैम सी फजन यंजिनबिरगा कदाई कदाई दा करी करी छात्र मैम सी मपुंग फान मही पंगन मही तमनबा याई हाइबने सिंगबा कैसु लेतबा लुपा लिसिंग यांखै लाख अमन कोनबा इंफ्रास्ट्रक्चर अमा सेम मतमदा सरकार की पिरकपा थौदांग नाइदबिदा इसाना पोथोगा सेमगी वाखललोंदा लेबिबा असुगुम्बा तोंगान तोंगान बा आइगी वाखललोंदा आइगी पुनिंगदा आइगी केंद्र सिगी मक्तदी जापा तौरांग तौजगे हाइबगी प्लानिंग एंड द अखोगी करी हाइतारे आइगी प्लानिंग लेजे हाइतारे आइ अदुमाइना खनबो वाखललो लेजे थैंक यू ओजे थागचरी याम बसे ओजादगी अमु मखा तान खंजनिंग बजे ओजा हौजिकसी हाना ममांगदा पांथोखिबा मिखल सिंगम मानदबा मोंगदा हंदक लाकदोइबा मिखल सिददि ओजा हौगल एबि युचिंग हाइतारे युचिंग छि याम थवाइ याउना पॉलिटिक्स ता खोंदारागा पॉलिटिक्स की लमसिदा यौसिल्लपगी ममि यमा याम चाउन दा ओजा स्वाइ मतंग हिदो ओजा हाइदिबा युचिंग हिदा कई वफम थंबिनिंगबगी हाइ मतंग वफम कितंग थंबि ओजा अखोगी ममांग पांथोखिबा इलेक्शन सिंगसे यूथ की थौदांग याउदना इलेक्शन पांथोकपसी अयाम याउदी याउदी याउई तबुदब मखोगी रोल से याम नेमबा हाइतारे समना हाय मतमदा केंद्र खुदिंग यूथ की रोल बुदी खेनै को कनागुम्बा केंद्र खरदना यूथ से यामने इंटरेस्ट याउ जगह सु लई करंबा खरा केंद्र खरदना यूथ सिंजे इंटरेस्ट याउदबा जगह खर सु लई फॉर एग्जांपल ओइने पिरबदा अखोई खेत्रिगाव हायरसे हाइरिबा खेत्रिगाव हाइसे यूथ की रोल से याम नेमे ममांगददी अखोई यूथ सिंसे अखोई करी हाइतारे पॉलिटिक्स से क्या इंटरेस्ट उदब हाइतारे अदुना समना मतमदा मसिगी कदाइदगिनो मसि मोइनि इंटरेस्ट लेट्रिजेना इन सुम थीब मतमदा अखोइगी इमाना सेली अखोइगी पाबना सेली और अखोइगी खुराना सेली हायरगा मखोइ से राजनीति से क्या इंटरेस्ट लेते अदुबु लाकदब इलेक्शन 2027 जिगी ओइनदी खेत्रगाव हाइरिबा केंद्र अखोइगी केंद्र जिसु यूथ सिंसे अतके मते अखोइगी याम सीरियस इन्वॉल्वमेंट अमु उब फंगे हाइता फॉर एग्जांपल ममांग द
ai isamakkisu youth ki involvement se pangai leite adu bo handakti adu matak youth ki support se yam phange social media da pir pa comment ma'am adagi aikoi gi unaba kanda tamo aidi nang yam nusi tamo da kudi full support ni gaina smai to ni youth ki tongan ba makhoi gi support se ubu phangba ai handakti taseng adu ki matik election se ai ngonda nungai jabum ju phause ado aina youth sing da pigi da advice hairagadi Laiba masi akoi Khitrigao Kendra khaktangi nate Manipur da youth sing rajniti yaurokpa se yam phai yam nungai jai most welcome society mada ngasi khangaba uraba mobile amada mobile pairaga social media gi through da kadai da kari thoi kadai da kari oiri haidana world gi mafam budi mukda thoi ba pikrabo wa lan oigera nushinabu oigera football oigera cricket oigera whatever prithvi kasin da thoi ba pau mayam incident mayam se ko event mayam se loina ma ku phangi ne aduna makoina aphaba miwe ma khangani haiba se sigi yam chauna thajaba ma leye aduna youth ki involvement se it's very much important aduga second da aina youth sing da haijening badi nakoina vote yawba horok se masidai sida kana gumba senjau paiba sen khaktangi thadaraga vote kagani khanba leibak miyam gi nungsiba khangdaba praja gi thabak tawni di khangdaba praja gi hakpu matlaga masagi maranai sen tani khallaba mioi kharasu vote lepe makoi gi lang da thugidra haina pakhalle samna hai matamda youth ne di haiba youth che khomjan na balang na matamda yu pithaga gari nungai ba tongalaga makoi gi kari hai tare gop sop to holaga nakoi gi di aina wali happy gani gaina sen thadaraga masumai tawraga youth khomba candidate kharasu adumak yaurokani adu naha sing da aina pining ba advice ti tasengna naha sing sina nakoi na cheli ba candidate sing do back history ama check to darkar lei kadai degi hori kari karbar tawri makoi se drug ta senabra makoi se karbar khaktang gi vote lepi ba mira makoi se hayeng kara kanda kari tawrukani or ka raga na mamang da kari ngai de kari tawrumi haiba naha sing sina munna khallaga amta history ma ju check to bi ho loina na hariba mioi sing sida kari gumba hariba naha sing sina vote se sogot ki taragadi huran bada or laliba drug lalon baduda indirectly makoi su yauri ne candidate tu khatang na drug lalon mana tab candidate pu sogoliba mi du su drug lalon ba indirectly involved to gumba ne aduna naha sing sida aina haining badi punsi nauriba haugalak ta ngairiba rajniti kari no se phajana khangdriba or afaba khunai ma sembai tholaiba naha singna kaidongmaida asugumba bad character bad nature bad history phataba horokpham da tasengna chumdaba niti niyom chumdaba mayam jigi tungda inbiganu na khoina maduda sogothiba taragadi tasengna khunai mangbada na koisu asobo daitama lowduine aduna hayeng tungi punsida na khoisu tasengna leibak si afaba ma semje khanba taragadi na khoina cheli ba candidate sing do makhoi si kanano karamna hori kari wakhalon cheli haidana phachana kupna discussion toro matung da analysis toro matung da chenbiyo aduna tadana sen kharagi makta vote chelaba kana gumba kharana hekte influence da vote chelaba adoiba taragadi inkhalaiba naha singse mangbugi lambi da chatpa horabani corruption gi lambi da chatpa horabani isagi punsi mangan ba hojarabani haibaje sai sana masi makhanganingi aduna youth sing daina haijaning badi afabagi maikai da pusi warabi malaiba manipur sigi makta karamba mioi thagalaga aikhoi assembly da central government ga mai gonjanaga mit ko unaraga haiba ngamgada nganga ngamgada thengna ngamgada mioi thagat min si haijaning ai thank you ꯖꯥꯇꯒꯤ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯑꯣꯖꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯃ ꯊꯦꯡꯅꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯤꯈꯜ ꯊꯣꯛꯄꯁꯤ ꯑꯍꯥꯟꯕ ꯊꯣꯛꯄ ꯃꯇꯝꯗꯅ ꯃꯥꯏꯊꯤꯕ ꯚꯣꯠ ꯀꯥꯗꯕ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯗ ꯂꯩ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯖꯥꯅ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯩ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯖꯥꯁꯤ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯑꯣꯖꯥꯅ ꯊꯥꯒꯠꯂꯛꯈꯤꯕꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯣꯖꯥ ꯃꯁꯤ ꯑꯣꯖꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯕꯤꯔꯤꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨ ꯃꯌꯥꯝꯅꯗꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯑꯇꯥꯕ ꯃꯤꯅꯗꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯅꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯃꯃꯥꯡꯒꯤ ꯇꯥꯝ ꯈꯔꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯇꯥꯝ ꯈꯔꯗꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯑꯝꯇ ꯍꯟꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤ ꯑꯗꯒꯤ ꯑꯍꯥꯟꯕ ꯂꯦꯞꯄꯁꯨ ꯁꯨꯡꯀꯥ ꯀꯥꯗꯦ
aduna akoi Khetrigao kendra da karamba ishor gi wayen no ai khangjadre ko tawbada mamang da lepkhiba si tam khara sidagi ahan ba leppa sing je suka ka da anirak su bai ta aduga anirak su handa mamang gi tam anirak ahumlak mai thi hore ga iraga amu halak pagai do halak da bai ta wan samtang po gi taraga gi akoi Khetrigao kendra da tam khara sidagi tam ahum mari manga sidagi di sunghan halak tre hai ta aduna aina na han nga gi do phagi di malangani ahan ba leppa karoi adagi anirak suna amta haloi haise masi siang na hai matam da ja koi Khetrigao kendra gi oina di karamba wayen no ishor gi khangjadre adu ba hoji phokti chummi aduna aina su madugi wayen do chumba taraga di sumju sumgani na khanjai praja myan na sunai hai koi Khetrigao kendra di anirak hande ko ahan ba se ka dam ni bunga nang handak tai nang on da soida na bot pi gi nang ka do rabani hai basi masing se atamatik yang bre handak se aduna aina sum khalle handak di mapuna he ki shona sanbi bodu thok tore ado kaga di haiba ki thaja basisu adugi wayen dum leibaga loina na handak di bot khom basida mayam gi ekhoi gi sympathy mayam gi blessing je yam phang bai tare ekta sanu mayam je heng sini bungo nang di handak ka doro bani nang di ka nang gi pali tai ko nang gi pali tai ko ki shona sakhi handak ki mayam na haibi rabba nang gi pali tai haira ko sa atoke matik haibi re aduna handak ki election si ai aduke matik wakhan nungai thawai nungai toru buda ai yam chauna mai pai party ki leader sing na susanbi prajamyam na susanbi ri soi ngam ba yawi da ba akoi ni sor purum jaga da ba adu bo ai na ngasi pokpiri bai khoi bu pokpiri ba sembi re ba mapu da ina haisening badi live election chi soi da na ai se Khetrigao kendra ki seba angan bigani haibugi thaja ba thamjai थागतचरी ओजाबो ओजादै मखा ताना खंजनिंग बसि ओजा हौजिकसि लमदमसिगी तोंगान मफम कयादा मरुइनि सीएसओ सिंगना एनआरसी की मतंग सेंसस की मतंग दा तोंगान मफम कया फुंगुमदि ओजा अतु तौद्रदि अदा तौगनी अदुनी अतानी हाइ पोटलमा हौजिकि लेंगाक की मतकता मलिने बोथोइति की मतकता यामना कन्न कंप्लेन तौनरि फासि मतंग तो ओजा मफम कितंग थंबिउ kanoni tasiangna NRCC is much important for our state Manipur masi yam thina important oine masi NRC chana da sungya mag he gyadra matam hai do oirabani maram di kai gino haibu matam da NRC chana da taraga di tongan ba akoi gi legal oine sang khiba mioi singsi loina mag makoi se valid document pairaga mokoi se one day voter ado oirak torobani adoi taraga di haujuk phok ta moina illegal hairaba illegal immigrant haidana makhoi si phok ta akoi gi state sida chobo threat am oirine ba lebak se suk chawna thugai ba ka hen ba disturb torine ba makoi jina hayang permanent resident am oirak taraga di pe kyam warakani kyam mangjarakani kyam soirkani haiba se masi leiri ba koi gi state government su amon na khanbam da ka lei aduga NRC chana ba haiba si di seng hai matam da state government gi makut leiba ko masi akoi seng hai matam da magi state su center su BJP ngaktani makhoina chana da ba yaroi haidana ningai to bum changi haibum changi takpam changi haidar opposition ta leri bai khoine NRC chana ningi haidana aina center da NRC chana lo na ina ta ga hede chana ka da bulati aduna NRC chana da census to give taraga di mekop mosing thi give taraga di hariba illegal oina sang thi ba mioi sing do loina mak legalize oina legal oina mo koise legal oina identify to da bani aduna tawdringai da makoi bu legal document issue tawdringai da makoi sim mesimic khangduoga makoise koina report to bum changi makoise takthopum changi takhai bum changi makoise koi lamjidagi takhai bum changi na makoise takhai hu do bataraga di leiriba koigi state Manipur se mito mirei sa mayam ma yausan gradi tungda tasing ha matam da Manipur hariba Manipur se machet tana kai hidra haibagi akibu ni ngasi leijari se aduna aina I sincerely thanks to all the CSO of Manipur makoina sathajari ba asugumba tongan ba campaign imaleba koi gi leidi ba malebak si bukan na wala boda NRC to do ya de census to ya re gan sathari ba campaign sing sha masi I essentially support I you support to jai I su I ya pam ba ya ning ba ha ga di NRC sha sana da ba ya de ha bi do mai tham jani थागतचरी ओजादै मखा ता खंजनिंग बसि ओजा हौजिकसि ओजागी मियेंग मखादा इमाम मणिपुर कन्वीनसी हाइबो कैंपेन लमा चथबगी पाव म ताय ओजा हाइबो कैंपेन से ओजा याम फजब ममिंगनि इमाम मणिपुर कन्वीनसी कई वखलोंदा कई पंदमना हाइबो कैंपेन से चथखिबनो हाइबो मतंग मफम खितंग थंबि ओजा इमाम मणिपुर कन्वीनसी आइना इलेक्शन से तसेंग सुम हाइरबदा आई इसा सी राजनीति बुद्धि तौरे भोट बुद्धि लेपे अदुबु
ꯌꯥꯝꯅ ꯔꯥꯖꯅꯤꯇꯤꯗ ꯉꯥꯎꯕ ꯚꯣꯠꯀ ꯀꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ꯭ꯔꯤꯒꯩ ꯍꯟꯖꯟ ꯍꯟꯖꯟ ꯂꯦꯞꯄꯅꯤꯒ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯂꯩꯖꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯊꯣꯛꯂꯛꯎ ꯀꯦꯟꯗ꯭ꯔ ꯁꯦꯝꯃꯤꯟꯅꯁꯤ ꯂꯩꯕꯥꯛ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯤꯛ ꯆꯥꯕ ꯊꯣꯛꯄꯤꯔꯛꯎ ꯀꯦꯟꯗ꯭ꯔꯁꯤ ꯁꯦꯝꯃꯤꯟꯅꯁꯤ ꯂꯩꯕꯥꯛꯁꯤ ꯁꯦꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯆꯦꯟꯖꯔꯤꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯅ ꯉꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯡꯗ ꯆꯠꯂꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯖꯔꯤꯁꯦ ꯃꯔꯨꯑꯣꯏꯅ CSO ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟꯁꯤꯒꯤ ꯁꯤꯁꯨ ꯁꯄꯣꯔꯠ ꯑꯃꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟꯁꯤꯗ ꯑꯩꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯀꯩ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ NRC ꯆꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ NRC ꯌꯥꯎꯗꯅ ꯍꯥꯏꯕ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯉꯛꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤ ꯇꯥꯟꯊꯣꯛꯁꯤ ꯍꯥꯏꯕ ꯑꯗꯒꯤ ꯂꯝ ꯈꯣꯞꯆꯜꯂꯤꯕ ꯃꯌꯥꯝꯁꯤ ꯑꯗꯒꯤ FMR ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅꯅ ꯑꯃꯨꯛ IDP ꯃꯌꯥꯝꯁꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯍꯟꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯝꯄꯦꯟꯅꯤ ꯑꯩꯅ ꯆꯠꯊꯔꯤꯁꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯆꯦꯡ ꯐꯪꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯆꯦꯡ ꯐꯪꯗꯦ ꯍꯋꯥꯏ ꯐꯪꯗꯦ ꯏꯁꯤꯡ ꯆꯥꯎꯏ ꯉꯥꯡꯃꯟꯗꯅ ꯑꯩꯁꯦ ꯇꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯩꯅ ꯃꯁꯤ ꯉꯥꯡꯉ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯁꯤꯇꯤꯡ MLAꯒꯤ ex MLAꯒꯤ ꯀꯥꯡꯕꯨ ꯆꯦꯡ ꯌꯦꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕ ꯂꯣꯏꯔꯦꯕ ꯃꯥꯁꯤ ꯁꯤꯒꯨꯝꯕꯗ ꯁꯨꯝ ꯉꯥꯡꯂꯩꯌꯦꯅ ꯇꯁꯦꯡꯅ ꯑꯩꯅ ꯉꯥꯡꯖꯔꯤꯁꯤꯗꯤ ꯏꯁꯨꯗꯅꯤꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯔꯥꯟꯕ ꯄꯨꯊꯣꯛꯑꯒ ꯁꯨꯝ ꯄꯥꯕ꯭ꯂꯤꯛꯇ ꯉꯥꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕꯁꯨ ꯑꯗꯨꯝ ꯈꯔꯃꯛ ꯌꯥꯎꯔꯕꯖꯥꯠ ꯑꯗꯨꯕꯨ ꯄꯥꯕ꯭ꯂꯤꯛꯅꯗꯤ ꯃꯁꯤ ꯄꯨꯊꯣꯛꯄ ꯑꯩꯒꯤ ꯏꯊꯧꯅꯤ ꯄꯨꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯍꯨꯔꯥꯟꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯗꯤꯁ ꯉꯁꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤ ꯀꯟꯗꯕ ꯌꯥꯗꯕ ngasi leibak si kandaba yadaba ngasi NRC kaino khangdaba samna hai matamda census se kaino khangdaba sugumba khangdaba imai ben ahal laman sing na hasing mayam ma ngasi lei chalakona ne ba ngasi akoina warisi samna hai matamda si akoi gi CSO amana malaiba kannabni haidana dharna phamji hekta lekai gi mai ben sing se na hasing thola dharna diyaw aina phamduri ba dharna si kari gino NRC sigi manung kari lari gi haise sigi pachana mu tana khangan bi ba sang bai ta aduna ai gi pandam se malaiba kansi malaiba manipur ima manipur kanminasi haiba mingthon sigi makha da ina Khetrigao kendra se salaga ai pachana 1-to-1 campaign toroga ai matam mangini paisa mangini labor mangini everything but ngasi sajannaba rajniti wala ama haibati aikoi gi nungari ani thare nakhoi gi imungi aina kari hai tare adu ma tawire gaina adu ma sajannaba rajniti wala ama do pamaktre ai su candidate ni ai yum da sumateng pangbiu hai ba mayam ma lai samnai matam da isa ming chandabagi ai gi yum gi lohongbagi ai gi adagi phiroi gi sorat ki anna bagi ai ek bagi ado club ki donation bo ocean mai ra pai bigi ocean taw do sengai matam da donation tawri ba mi gi mateng pangi do maduna ai tasengna leibak kan bangam gani hai badudi ai thajadi adu itaragadi leibak kan gadaba issue da leibak kan gadaba niti niyom da ai miyam je hodoga miyam sibu aina phajana mikap tholaga ekoi ima leibak manipur kan minasi haidana aina haribo campaign je chathajabane mateng pangba khudingi photo da hapaga thagalaga social media da aina khwaidi farabane hai taragadi nungti photo tara tara thagat ngamni ekoina mateng pangba hairadi ado madugi lilagi drama gi rajniti to using gi mamang jida makhoi gi thakta kumdaraga ai adugi social work to di ai pamde aduna ngasi manipur sida ai khoi gi kendra gi su mihut ama thokpa darkar le karam mihut NRC si kari no haiba census si kari no haiba delimitation si kai no haiba IDP maki stand to ngamba sugumba central government na tongan ba praja gi wahan gadaba policy myam or praja gi pan gadaba policy scheme da implement tawdaba yade haibagi ngangba ngamba haiba ngamba thengnaba ngamba mioi ama darkar lei madu ai oiba ngam jagadra haidana ai ngasi gi hariba ai election je tawjabani haiba campaign je ai mapung pana jathajabani thank you topic show je kitang thaidok jaraga hojik sio ja haukiba kumja 2023 gi me gi tang ahum degi maite amadi kuki gi marakta nangbai ta ba yam tamthi bi irang thoga ngasi thobodo ja normal si lakpa ngamdri tongan ba center kaya da relief camp hangdoga IDP sing kaya awa khanga leire sigi talak sida amuka kuki amadi naga gi marakta su mihat mi pul yaw tamthi ba thabak thom kaya cha thali lamdam sida
ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯦꯟꯇꯔꯗꯁꯨ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯂꯩ, ꯁ꯭ꯇꯦꯠꯇꯁꯨ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯂꯩ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯒꯗꯕ ꯄꯣꯠ ꯅꯠꯇꯦ, ꯅꯣꯡꯃ ꯅꯤꯅꯤ ꯍꯞꯇꯥ ꯑꯃꯗ 5ꯅꯤ 10ꯅꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨ ꯃꯈꯣꯏ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯍꯥꯏꯒꯗ꯭ꯔꯣ ꯑꯣꯖꯥ, ꯑꯃꯗ ꯌꯦꯡꯕ ꯃꯥꯟꯅꯗꯕ ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯣꯖꯥꯁꯨ NPCCꯒꯤ ꯊꯧꯕꯨꯔꯣꯏ ꯑꯃ ꯑꯣꯏꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ? ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ ꯃꯁꯤ ꯁꯦꯡꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯁꯔꯀꯥꯔꯗ ꯆꯩꯐꯝꯁꯨ ꯊꯣꯛꯏ, ꯃꯔꯝꯗꯤ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤꯗꯤ ꯃꯄꯤ ꯃꯄꯥꯅꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯁꯦꯐꯒꯥꯔꯗ ꯄꯤꯒꯦ ꯍꯥꯏꯕꯗꯅ ꯃꯈꯣꯏꯕꯨ ꯑꯦꯖ ꯑꯦ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯆꯥꯅ ꯊꯝꯒꯦ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯇꯅ ꯉꯁꯤ ꯆꯪꯅꯕ ꯌꯥꯗꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯍꯥꯛ ꯀꯨꯀꯤꯅ ꯀꯨꯀꯤꯒꯤ ꯖꯒꯥꯗ, ꯃꯩꯇꯩꯅ ꯃꯩꯇꯩ ꯖꯒꯥꯗ ꯂꯩꯔꯦ꯫ ꯃꯁꯤꯃꯛ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ, ꯏꯁꯨ ꯑꯃ ꯑꯣꯏꯔ ꯂꯩꯔꯤꯕꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯉꯁꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯝꯄꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕ, ꯃꯩꯇꯩꯁꯤꯡꯁꯤꯅ ꯆꯤꯡꯗ ꯆꯠꯄ ꯉꯝꯗꯕ, ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯝꯕ, ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ, ꯃꯣꯔꯦꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯔꯝꯕ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ, ꯑꯃꯗꯤ ꯑꯩꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯈꯪꯗꯗꯅ ꯂꯝꯄꯥꯛ ꯑꯣꯟꯈ꯭ꯔꯕ, ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯏꯔꯥꯡꯁꯦ ꯑꯩꯅ ꯈꯟꯕꯗ ꯃꯐꯝ ꯑꯇꯣꯞꯄꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯝꯒꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯋꯥꯔ ꯊꯣꯛꯑꯦ, ꯋꯥꯔꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯞꯅꯈ꯭ꯔꯦ, ꯍꯥꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯖꯐꯤꯌꯥꯔ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯍꯟꯖꯟꯅꯔꯒ ꯑꯃꯨꯛ ꯅꯧꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯁꯦꯝꯒꯠꯅꯕ ꯂꯥꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯔꯝꯃꯤꯕ ꯃꯌꯨꯝ ꯃꯀꯩ ꯎꯕ ꯐꯪꯗ꯭ꯔꯕ, ꯃꯌꯨꯝ ꯃꯀꯩꯗꯤ ꯂꯥꯏꯔꯅ ꯂꯝ ꯐꯥꯎꯕ ꯑꯩꯒꯤ ꯖꯒꯥ ꯁꯤꯅꯦꯐꯥꯎ ꯈꯪꯗ꯭ꯔꯕ, ꯂꯝꯄꯥꯛ ꯑꯃꯗꯧꯅ, ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯑꯃꯗꯧꯅ ꯇꯦꯝꯊꯣꯛꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯑꯩꯅ ꯁꯔꯀꯥꯔꯗ, ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯁꯔꯀꯥꯔꯗ, ꯕꯤ.ꯖꯦ.ꯄꯤ. ꯁꯔꯀꯥꯔꯗ ꯋꯥꯍꯪ ꯑꯃꯈꯛ ꯈꯪꯖꯅꯤ꯫ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯊꯣꯛꯄ ꯏꯔꯥꯡꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ 7 ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯐ ꯑꯦꯁꯤꯌꯥ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯐ ꯑꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯀꯔꯤ ꯇꯧꯔ ꯂꯩꯈꯤ? ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯄꯋꯥꯔ ꯄꯤꯈꯤꯗꯕꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯥꯛꯁꯟꯅꯕ ꯂꯥꯛꯅꯗꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯅꯤꯁꯨꯕ ꯋꯥꯍꯪ, ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯏꯝꯐꯥꯜꯗ, ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ, ꯀꯥꯡꯄꯣꯛꯄꯤꯗ, ꯃꯣꯔꯦꯗ ꯃꯈꯣꯏꯁꯦ ꯑꯦꯁꯥꯏꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ, ꯃꯈꯣꯏꯁꯦ ꯊꯥꯔꯒ ꯉꯥꯛꯍꯟꯕꯒꯤ ꯃꯍꯨꯠꯇ, ꯃꯩꯇꯩꯅ ꯏꯝꯐꯥꯜꯗ ꯍꯜꯂꯛꯀꯗꯕꯅꯤ, ꯆꯤꯡꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ, ꯀꯥꯡꯄꯣꯛꯄꯤꯗ, ꯃꯣꯔꯦꯗ ꯃꯥꯏ ꯃꯥꯏ ꯖꯒꯥꯗ ꯍꯟꯒꯗꯕꯅꯤ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯁꯦꯄꯔꯦꯁꯟ ꯑꯃꯈꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯃꯣꯔꯦꯗ, ꯀꯥꯡꯄꯣꯛꯄꯤꯗ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ 10,000-10,000 ꯑꯣꯔ 5,000-5,000 ꯊꯝꯕꯤꯔꯝꯃꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯦ ꯉꯥꯛꯑꯒ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯁꯦꯄꯔꯦꯁꯟ ꯍꯥꯏꯕꯁꯤꯁꯨ ꯂꯩꯔꯝꯃꯣꯏꯗꯕꯅꯦ꯫ ꯁꯤꯃꯁꯨ ꯍꯧꯖꯤꯛꯇꯤ ꯇꯣꯇꯦꯂꯤ ꯁꯦꯄꯔꯦꯠ ꯇꯧꯕꯤꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯁꯦꯄꯔꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯒꯥꯏꯁꯤꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯂꯩꯖꯔꯒꯦ ꯀꯥꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯅꯤ ꯍꯥꯏꯕ ꯅꯠꯇꯕ, ꯇꯥꯜꯂꯛꯏꯕ ꯄꯣꯠꯇꯣ ꯃꯔꯝ ꯆꯥꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯁꯦꯄꯔꯦꯁꯟ ꯇꯧꯕꯤꯈꯤꯕꯁꯤꯁꯨ ꯁꯔꯀꯥꯔꯅ ꯇꯧꯕꯤꯈꯤꯕꯅꯤ, ꯃꯁꯤꯁꯨ ꯑꯩ ꯌꯥꯖꯅꯤꯡꯗꯦꯀꯣ꯫ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯖꯥꯅ ꯍꯪꯕꯤꯔꯤꯕ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯏꯔꯥꯡ, ꯃꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯂꯥꯜꯍꯧꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯃꯤꯕ, ꯍꯥꯠꯅꯤꯡꯉꯦ ꯍꯥꯠ, ꯐꯥꯅꯤꯡꯉꯦ ꯐꯥ, ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ, ꯌꯥꯝꯅ ꯍꯣꯁꯇꯥꯏꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯉꯁꯤ ꯑꯣꯏꯔꯛꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯑꯥꯔꯃꯤ, ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯃꯦꯟ, ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯃꯈꯣꯏꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ꯭ꯔꯥ ꯑꯣꯔ ꯇꯧꯔꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯍꯪꯅꯤꯡꯉꯤꯁꯤ꯫ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯇꯦ, ꯅꯣꯡꯃꯩ ꯀꯥꯞꯇꯦ, ꯆꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯈꯨꯠꯇ ꯃꯤ ꯍꯥꯠꯇꯦ, ꯅꯣꯡꯃꯩ ꯀꯥꯞꯇꯦ꯫ ꯑꯗꯣ ꯁꯔꯀꯥꯔꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯔꯝꯕꯗꯣ ꯊꯩꯗꯣꯛꯅꯔꯒ ꯑꯃꯨꯛ ꯅꯥꯒꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯥꯒꯥꯒ ꯇꯧꯅꯔꯤꯕ ꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ, ꯃꯤꯑꯣꯏ 3 ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯔꯕ ꯃꯑꯣꯡ, ꯃꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯟ ꯈꯥꯔꯒ ꯐꯦꯟꯁꯤꯡ ꯇꯧꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯦꯅꯤ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯝ ꯀꯤꯂꯣꯃꯤꯇꯔ ꯆꯠꯂꯒ ꯂꯣꯏꯅꯃꯛ ꯈꯨꯟꯗꯥꯃꯤꯟꯅꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯏꯕꯁꯦ, ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ
one and only ꯑꯩꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯁꯤꯔꯤꯌꯁꯅꯦꯁ ꯑꯃ ꯏꯎ ꯎꯗꯦ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯤ ꯕꯤꯖꯦꯄꯤ ꯂꯩꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯇꯝꯄꯥꯛꯁꯤꯗ ꯀꯔꯤ ꯏꯔꯥꯡ ꯊꯣꯛꯏ ꯆꯤꯡꯗ ꯀꯔꯤ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯅꯥꯁꯨꯡꯗꯦꯕ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯁꯦꯐ ꯑꯣꯏꯔ ꯂꯣꯏꯔꯦ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯂꯩꯔ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯪꯗ ꯏꯟꯇꯔꯦꯁ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯊꯣꯛꯏꯕ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯏꯕ ꯍꯌꯦꯡ ꯀꯔꯝꯕ ꯖꯥꯇꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯕ ꯏꯔꯥꯡꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯦꯟ ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯑꯃꯒꯤ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯀꯦꯞꯁꯟ ꯀꯌꯥ ꯊꯥꯒꯠꯅꯔꯛꯄ ꯍꯥꯏꯔꯤꯕ ꯀꯦꯞꯁꯟꯗꯨꯗ ꯑꯃꯨꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅ ꯇꯥꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯃꯦꯟ ꯀꯌꯥ ꯄꯤꯅꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯦ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯁꯤꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯐꯥꯎꯕꯗ ꯆꯤꯡꯅꯕ ꯑꯣꯏꯔꯦ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯣꯖꯥ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯐꯖꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯖꯩꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯐꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩ ꯌꯥꯝꯅ ꯃꯤꯁꯌꯨꯁ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤ ꯐꯦꯁꯕꯨꯛꯇ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯄꯣꯁ ꯑꯃ ꯗꯛ ꯍꯦꯛ ꯊꯥꯒꯠꯂꯝꯕ ꯁꯣꯝꯗ ꯃꯗꯨꯒꯤ ꯀꯃꯦꯟꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯣ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩ ꯀꯨꯀꯤ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩ ꯅꯥꯒꯥ ꯑꯣꯏꯕ ꯌꯥꯏ ꯅꯥꯒꯥ ꯀꯨꯀꯤ ꯑꯣꯏꯕ ꯌꯥꯏ ꯍꯦꯛꯇ ꯆꯣꯀꯠ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯄꯤꯅꯔꯒ ꯍꯦꯛꯇ ꯈꯠꯅꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯎꯟꯈꯠꯅꯔꯒ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯃꯨꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯌꯥꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯦꯛꯇ ꯄꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯔꯛ ꯇꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯡꯂꯣꯟꯁꯦ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯣꯁ ꯇꯧꯕꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤভ ꯔꯤꯚ꯭ꯌꯨ ꯄꯤꯒꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟ ꯈꯔ ꯋꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯝꯗꯩ ꯃꯄꯥꯟ ꯈꯔ ꯊꯣꯛꯀꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯃꯨꯡ ꯑꯃꯗ ꯂꯣꯡꯉꯒ ꯍꯤꯞꯄꯒ ꯁꯣꯐꯥꯗ ꯉꯥꯛꯇꯪꯒ ꯐꯝꯃꯒ ꯄꯣꯁꯇ ꯆꯪꯗꯅ ꯄꯥꯡꯒꯟꯅ ꯊꯥꯒꯠꯂꯛꯏ ꯍꯦꯛꯇ ꯅꯦꯒꯦꯇꯤভ ꯄꯤꯁꯟꯕꯤ ꯀꯨꯀꯤꯅ ꯊꯥꯒꯠꯂꯤ ꯍꯦꯛꯇ ꯅꯦꯒꯦꯇꯤভ ꯄꯤꯁꯟꯕꯤ ꯑꯣꯔ ꯃꯩꯇꯩꯅ ꯊꯥꯒꯠꯂꯛꯏ ꯍꯦꯛꯇ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅ ꯅꯦꯒꯦꯇꯤভ ꯄꯤꯁꯟꯕꯤ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯤ ꯈꯔ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯃꯈꯣꯏꯁꯤ ꯀꯝꯃꯨꯅꯦꯜ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯌꯥꯕ ꯑꯣꯔ ꯊꯣꯛꯂꯛꯀꯗꯕ ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯃꯗꯨꯁꯨ ꯆꯤꯡꯅꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯣꯔ ꯒ꯭ꯔꯨꯞ ꯈꯔꯒꯤ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯇ ꯁꯤꯒꯨꯝꯕ ꯄꯣꯁ ꯊꯥꯒꯠꯇꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯌꯥꯝ ꯑꯃ ꯎꯖꯩ ꯃꯈꯣꯏꯒꯤ ꯏꯟꯇꯦꯟꯁꯟ ꯊꯥꯒꯠꯂꯤꯕ ꯄꯣꯁꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯠꯅꯍꯧꯁꯅꯨ ꯏꯔꯥꯡ ꯊꯣꯛꯁꯅꯨ ꯀꯥꯏꯅ ꯍꯦꯛꯇ ꯊꯥꯒꯠꯄ ꯄꯣꯁꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯗꯤꯁ ꯏꯁ ꯃꯥꯏ ꯁꯤꯟꯁꯤꯌꯔꯂꯤ ꯑꯄꯤꯜ ꯇꯨ ꯑꯣꯜ ꯗ ꯄꯤꯄꯜ ꯑꯣꯐ ꯗꯤ ꯃꯅꯤꯄꯨꯔ ꯁꯤꯒꯨꯝꯕ ꯄꯣꯁꯁꯦ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕ ꯉꯁꯤ ꯑꯩꯈꯣꯏ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯩꯇꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯃꯔꯛꯇ ꯍꯥꯏꯔꯁꯤꯀꯣ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯈꯨꯟ ꯑꯃ ꯇꯥꯕꯗ ꯃꯊꯪꯒꯤ ꯑꯔꯥꯞꯄ ꯈꯨꯟ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯃꯔꯛꯇ ꯃꯨꯁꯂꯤꯝ ꯑꯃ ꯂꯥꯜꯂ ꯆꯠꯂꯦ ꯃꯨꯁꯂꯤꯝꯒꯤꯁꯨ ꯂꯝ ꯑꯃꯗꯒꯤꯅ ꯂꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯨꯁꯂꯤꯝ ꯇꯥꯕ ꯂꯝ ꯑꯃꯗꯒꯤꯅ ꯃꯨꯁꯂꯤꯝ ꯇꯥꯕ ꯂꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯖꯒꯥꯁꯦ ꯂꯥꯜꯂꯒ ꯆꯠꯂꯦꯕ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯃꯐꯝꯗꯨ ꯌꯧꯅꯕ ꯂꯥꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡꯁꯦ ꯆꯠꯅꯤꯡꯉꯤꯕ ꯃꯐꯝꯁꯤ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯃꯐꯝ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯃꯨꯁꯂꯤꯝ ꯂꯥꯜꯂ ꯆꯠꯀꯅꯤ ꯃꯨꯁꯂꯤꯝꯒꯤ ꯃꯤꯅ ꯃꯨꯁꯂꯤꯝꯒꯤ ꯃꯐꯝ ꯇꯥꯕ ꯆꯠꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯂꯥꯜꯂ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯕ ꯆꯠꯃꯤꯟꯅꯗꯕꯁꯨ ꯌꯥꯔꯣꯏꯗꯕ ꯆꯪꯅꯗꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯂꯒ ꯈꯠꯅꯔꯒ ꯅꯨꯡꯁꯤꯅꯗꯕ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯄꯪꯕ ꯋꯥꯈꯜ ꯇꯥꯗꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯈꯜ ꯈꯟꯗꯕ ꯋꯥꯠꯄ ꯃꯤꯅ ꯊꯣꯛꯍꯟꯕꯅꯤꯅ ꯂꯧꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯐꯅ ꯇꯧꯔꯁꯨ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯕ ꯁꯨꯡꯌꯥꯃꯛ ꯍꯦꯛ ꯌꯥꯔꯔꯣꯏꯗꯕꯅꯤ ꯃꯃꯥꯡꯗ ꯃꯩꯇꯩ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯅ ꯑꯎꯕ ꯍꯥꯠꯇꯣꯛꯅꯔꯅꯤ ꯇꯧꯅꯗꯅ ꯍꯦꯛꯇ ꯂꯥꯟꯖꯥꯎ ꯊꯣꯛꯄꯤꯈꯤꯕ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯂꯥꯟꯖꯥꯎꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯀꯥꯎꯅꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯁꯦ ꯇꯠꯅꯕ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯠꯅꯕ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯡꯁꯤꯅꯕ ꯅꯠꯇꯅ ꯗꯤꯌꯥꯔ ꯏꯁ ꯑꯦꯅꯤ ꯑꯗꯔ ꯑꯣꯞꯁꯟ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯦꯛꯁꯦꯞ
ꯂꯚ ꯄꯤꯁ ꯍꯥꯏꯁꯦ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯃꯜ ꯌꯥꯝꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯦ. ꯑꯣꯖꯥꯅ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤꯅ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥꯕꯨ.